Ngasi phongkiba tongan pausi singda yaukiba pausingi update pizari ahanbada headline hana pizari military junta na hospital da bombing chataduna miyai kuntra gi matakta hatkibagi thadok asoba war crime amani haina UN na phongdokre bongka lijat chanminaramba tourist amadi Priyanka numit mangani gi manungda changjarakadabani haina KCP PWG na khanghalakli Jalyangrong territorial integration gi matangda numit nini subna wari sanakre Kangpokpi gi IDP singna India gi president Draupadi Murmu ga unahan khide haina waro Cookie Job Council na Penlaba Pondoragli Arunachal Pradesh ka China ga lona ba mapam amada truck gari ama lokhada onthabada miyoi 13 sire BJP na Congress tagi saruk umra manga hena election account gi oina lupa crore lising tara chamaga taret chading tauri haina aje makena hongokre Lan marakta Thailand ge Prime Minister na Parliament dissolve tokre BJP gi MLA sing kaurakli ba asi lamdam asida anoba popular Ministry ama semnabagi matangda oigani haina former Chief Minister N Birena Pondoragli President Murmu na IDP singa unakre IDP singi damak sarkar na lepli haina pondokre PWBD singna apamba exam center khanbada ayaba pikre Indigo na khudongchadaba mayoknakiba passenger singda lupa lising tara hapiragadori Saisakpa Tapta Jayanta Taramna Okre PPAM na UN Secretary General da Zero Thaduna Taksinkre Purup Kudigmagna Apunba Manipur ama Oinabagidamakta Idea of Manipur Pukhatminasi haina Yumnam Khemchanna Pungokre UPSC exam gi question paper da Maitei Mayek Yakon Baga Mari Lenana MP Sana Zawna memorandum isinkre Hojik pausing amuk sandongna pijari haukiba yumsa kasan numita Myanmar gi military junta na Rakhine gi Marau U township de leiba hospital amada air strike chataduna me kuntra gi matakta hatkiba aduga humbudra gi mataktana asophan nangan kiba thodok adu miyoiba kunai gi matakta chathaba achoba war crime ni thodok adu gi matangda UN gi maikei de gisu investigation chathanaba khanghan khre haina United Nations High Commissioner for Human Rights gi maikei de gi phongdor khre Myanmar gi military junta na bombing chathak hospital asi rebel group ama oiriba Arkan army na control tawbani hairi air strike aduda hospital asigi maru oiba ayamba saru amanga ta thoki hospital aduda direct oina bombing chathaki bana maram oiraga chauna misi mina amasung asok apan nangkhibani military junta na air strike chathaba matam aduda phamung chahum leiba hospital asi anaba kayana phamung suna Pangnadabadagi Yamna Wana Lainaba Matam Amani military junta na Sathakiba Thong adu akan mamongda condemn tawi haina UN gi High Commissioner for Human Rights ki maikeidigi pongdorakibaga loinana hariba thong asi lebak aduda military junta na nongna chatharakpa hingsa gi thong singi manungda amani adubu thodok asigi matangda military junta gi maikeidigi hojik phawba comment amata pongdorakpadi leitri English ani kunma thoida military junta na lebak asida military coup chathakraba matungda rebel singi Matakta Akanba air strike thong sing leptana chathari chahi asigi January dagi November phawbada military junta na rebel singi matakta air strike lising ani chamaga humphumanga gi changda chathakre adubu English ani kunmari dadi air strike chathabagi masing asi lising ama chatret 13 oikhi military junta na hospital da attack chathaki bagi thong adu US state government ke spokesperson gi maikei dagi su akanba mongda condemn tawraduna lebak adu da lairiba conflict adu wari chanaduna losinaba appeal tawrakli panbaya Badi Hokipa Sahi Lisingani Kunmarida, military junta Amadi Arkan Army gi Marakta, Lairamba ceasefire adu Kai Krabamatung, Rakhine State Laiba, Township Taratret gi Manungda, Taramaridi, Arkan Armina, Hausiksu, Pasinduna Lairi. Lamdam asigi nupi kunaibu aina thingraba lalolup Kangleipa Communist Party People's War Group MC Unification na awangba thakta thamduna ikai kumnabaga loinana nupi oibigi ijat ngaktuna hingnaba honaringai cherak asida kanagumba kharana nupi nupa oibagi lichat sajat kayabu mangthoknaba honariba asi tasengna laibak thibani haina lup asina lojei oktaba oktibigi lichat chanminaramba tourist amadi Priyanka nuit mangani gi manungda lupta changjarakadabani haina KCP lamyanba khuman gi PRO Jingkai nganbana khuyekpi duna press ta thadorokpa chirol amana hairikli chirol sin hai lamdam asigi inak khulaba culture chakcha yuthak
Fijet Chakcha Amadi Lamchat Chajatpu Henna Awangba Thakta Pukatnaba Honari Cherak Asida Kunai Asibu Karisu Laitana Kalaga Miramgi Oktaba Oktabi Kayaki Matau Tamduna Kanglepak Asidasu Oktabigi Lichat Chatminaramba Imphal West District ki Bayang Imphal Thana Awang Lekai Dagi Takelambam Tourist Sahi Kunithoi Apokpati Robindro Amadi Thobal District Babu Bazar Khong Ahanbidagi Goti Mayum Priyanka Sahi Kunmanga Apokpa Priyo Hairiba Makoi Ani Asi Numit Manganigi Manungda Lupta Sangjara Kadabani Hairi Chirosina Makatana Nupi Nupa Oibagi Amadi Mioiba Kunaina Lotna Sectionna Amasung Ikai Kunana Tamjariba Lonchat Singbu Karichu Leitaba Mawongda Yenghaidaba Uhaidaba Mawongda Oktabigi Video Sing Semduna Social Media da Thadorakliba Oktabi Tourist Amasung Priyankana Lupta Sangjaratuna Masa Masagi Maral Sing Yajagadabani Karigumba Oktabi Ani Asina Numit Manganigi Manungda Lupta Sangjaraktrabadi Mapunsida Ningsingduna Layoragadaba Ahakpa Cherak Piragani Loinana Lebak Mayamnasu Lamchat Yaudraba Oktabi Ani Asigi Matakta Akanba Thabak Lokalakpada Mateng Pangbiyu Makoigidamak Wakat Mifamna Singba Pangthok Bidanabasu Lup Asina Lebak Mayamda Hajarakli Manipur Assam amasung Nagaland da Jaliangrong Purupki Miyoi Singna Kundariba Mafam Sing Punsillaga Tonganba Homeland ama Sembagi Matangda Numit Nini Subna New Delhi da Mifam Pangthokre Jaliangrong United Front ZUF ki Information and Publicity Secretary Loigang Maina Koyek Piduna Thadorok Pachirol Amana Hai December Tara amasung Taramatoy da Mapan Rak Suba Oina Political Tokta Soina Tariba Jaliangrong Singi Purup Sing Amato Oina Punsin Nabagi Matang Kubna Khanaki State Ahumda Soina Kundariba Purup Asigi Miyosing Punsillaga Mapung Phaba Autonomy Panganabagi Matangdasu Kubna Khanaki Pandam Asi Fangnabagi Matangda Makatana Khana Nainanaba Haina Yanakibaga Loinana Numit Ninigi Mipam Adu Loisinki Hairi Panbayabadi Hokiba Juntara Nipalda Jaliangrong People's Convention na Awang Nongpok Lamdamda Kundariba Purup Asigi Tokhaibo Homeland ama Indian Union Manungda Semhannabagi Matangda Memorandum ama Pisinba Laikrabani Manipur da thokliba irang asina maram oiraga Kangpokpi district ta hangliba relief camp singda leiriba internally displaced person sing IDP sing numit nini gi khongchata lakiba India gi president Draupadi Murmurga haktengnana unahanduna makhoigi khudongchadaba sing paudam hanba phanghankhide haibagi matangda khamthengna waroba phongdorakli Kangpokpi da base toba district internally displaced persons welfare committee gi chairman Paumilen Haukip na Pongdorokpagi Matung Inna Irang Asina Maram Oiraga Tha Kuntramathoi Kangpokpida hangliba relief camp singda leiriba IDP singi awaba amadi makoina thengnariba kudongchadaba sing yawba memorandum ama semduna Manipurda lakiba president da pinaba sem saki adubu ngasi Senapati district ta president Draupadi Murmurna chief guest oiduna pangthokiba thorom aduda KD IDP amasung Kangpokpigi IDP singna Senapati Tamna President bu unaba lakbada masing yamlaba security forces singna lambi thatuna thamki hairi amaronda KD IDP na President ta pisingani haiduna thauranglamba memorandum aduda makhoigi demand sing haibadi Kangpokpigi strategic oiba local singda police outpost sing hangba amadi full Blazed Station ama tongana hangduna IDP singbu masa masagi yumda halhanba PMY Housing Assistant ki makada Haujik lupa lakh ahum imung amada piriba adu lupa lakh 10 dagi kun phawbagi manungda hengat hanba Imphal dagi lanjenakhiba Kuki IDP singna chingda leiba makhoigi mapa mapugi lam singda permanent settlement tahonba Kuki singi oina tonganba route haibadi lifeline lambi semduna pung kunmari security ngakpa amasung nongmada changdaba yadraba polamsing transportation tahonba Imphal da leiramba sidokhraba Kuki singi yum matik chaba compensation piba yauri numit nini gi Khongchatta Manipur da thunglakhiba India gi president Draupadi Murmurna ngarang Imphal da pangthokpa thorom singda tampaki district singda hangliba relief camp singdagi IDP singa unaduna wari watai sabagi kudongchaba phanghali aduga Senapati district tana nungthilda thunglakhiba president Draupadi Murmurga Kangpokpi da leiriba IDP singa unahan khidaba asi Kuki singbu lengak asina namthaduna thamli haibasi mayek sengla Pomilel Haukipna phongdokli
India ki President Draupadi Murmu ki numit nini ki Manipur khongchat asina matam sangna kanglup ki irang mayok na duna tang ta daba kanglup ki irang mayok na riba state asida ahongba ama purakani haina khalambani adubu President ki khongchat asida Kukizo margi cultural amadi historical heart oiriba Churachandpur Yawaram khidaba asida thamoi songna nungaitaba phongdorakli kanglup ki irang asina Churachandpur district asi khwaidagi hena chaitheng mayok nariba state amani haina Jomi Council headquarter na thadorokpa chirol amada hairi Arunachal Pradesh ki Chainaga lonaba Anjo district ta Sinmi kunithoi tongba truck gari ama lokhada onthabada miyoi kunmathoi siramlagani haina thajanari hauji phawbada miyoi 13 ki asiba hakchang phangle Bharat Lanmi NDRF SDRF GRIF amadi district administration ki kangbuna mi kanba amadi thiba humba ki thabak chathari thodok adu haukiba ningthokaba numita thokibani thodok adu da hinghobo miyoi amana ngarang khakta da paw pirakpadagi thodok adu gi matangda khangba ngamkhibani hairi sikhiba miyoi sing adu Assam ki Tinsukia district tagini hairi maram asina Assam ki chief minister Hemant Kumar Biswas Sharma na thodok aduda miyoi 13 sire haibadu achumba pauni haina phongdokre Bharat ki Prime Minister Narendra Modi nasu thodok aduda laikidaba singi mapamda awaba phongdokre loinana Prime Minister gi National Relief Fund dagi laikidraba miyoi sing adugi naknaba imungi miyoi singda lupa lakh ani amadi asokpa miyoi singdana lupa lising yankai compensation oina piragani lauthokre Hojik Chathariba Parliament session asigi manungda Rajya Sabha da debate on election performance saruk yaraduna Congress ki Rajya Sabha MP Ajay Makena lisingani mari dagi haukiba sahi kun asida BJP ki bank balance asi lupa crore 38.33 tagi lupa crore 10.8 anida hengalagli aduga Congress ki oina lupa crore 39.94 dagi lupa crore 119.33 ta leiri haina phongdokre mana makha taraduna hai hojik BJP na sijinariba bank account asida leiriba paisa singi masing asi official election account oina Congress tagi saruk marifut ngakpi gani hombudra manga hele asigumlaba yamna chauna financial account oina imbalance leiriba asina India gi oina leading party oiriba BJP amasung Congress ki marakta achouba thenaba leire haina takpani masina takpadi sel chauna account da leiriba BJP na transparent amasung healthy democracy da power sijinaduna lagli haibasi mayek sengle mangna BJP sarkar asibu maral siraduna hai independent oina thabak tokjaba Enforcement Directorate amasung Income Tax Department bo khulai oina sijinaduna election singi mangoinana Congress singbu maral sinabagi thorang tawduna lagli aduga hadiba department sing asibu election ki matamda BJP da mateng pangnaba achouba businessmen sing amasung industrialization singbu donate tawba matamda di athingba pide aduga Congress da mateng pangnaba thorakpa businessmen amadi industrialist singbuna makoi gi mayumda sangduna red tawba amadi case panbana singba thabak chathari haina maral siri Pham pairakpa tha ahum kakta ngariba Thailand ke Prime Minister Anutin na akanba lan marakta Parliament dissolve tokre Rural Gazette ta phongkiba order amagi matung ina House ki anoba member sing kananaba general election nongna pangthoknabagi damak House of Representative dissolve tokibani Conservative Bomjai Thai Party ki Anutin na September thada Prime Minister ki thau pukraba matungda anoba semdok chadoknabagi thorang lokhatuna lakhi Lower House dissolve tawraga mathang sahi gi anganba sarukta election pangthoknaba thorang kayasu lokhatuna lakhi Thailand amadi Cambodia na ngamkhai gi matangda yenarakpadagi akanba mongda khut thoknaduna miyoi kunrom sikhibaga loinana lakh taruk hena lanjenari ngai chairak asida resign tawbagi thorang asi lokhalakibani India ke President Draupadi Murmu ki numit nini ki Manipur khongchat manungda ngarang numidang Lok Bhavan da Imphal da leiriba IDP singi mihut kharaga unaduna wari watai sanakre unabadu da President ki maikai degi irang asina maram oiraga awaban nanglaba IDP singi mayum makai nongna sanaba makoi ki punsi mahing tang taba phibam amada puraknaba amadi angang singi future ki damak pangba yaba mateng pangnaba sarkar ki maikai degi honari haina thajaba piramkre hari official report ki matung ina Hai unabadu da President ki maikaidagi Manipur da Shanti amasung tangdu laitaba phibam ama puraknaba Union Government ki maikaidagi mityeng thamduna thabak lokhali IDP singi damakta matam chupada sarkar na lepli amasung makhoi gi awat apa sing matam pumbada kokhannaba khonagani IDP singi maikaidagi su lamdam asida hanagumna nungsi janaba phibam ama puraknaba honaminasi haibagi wafam thamlamke hari
Person with bench disability singna exam thabada khudongchanabagidamakta Union Public Service Commission UPSC na singthaningai oiba khongthang ama paikatuna PWBD singna apamba exam center pinaba warep lokre PIB na thadorokpa chirol amagi matung inna PWBD singna mayoknariba khudongchadaba sing asi yenglaga PWBD applicant singna application form da khanba exam gi center da exam mayoknaba yanaba commission na khongthang asi Lokolakpani, Kongtang Asiki Matangda, UPSC gi Chairman Dr. Ajay Kumar na hai, Haukiba, Sahi Manga Asida Examination Center gi data sing Nainaba Matamda, Delhi, Katak, Patna, Lucknow, Amadi Atay Center kaya applicant singi masing yambana maram oraga, yam nangan masagi, capacity yogba tengnari masina maram oraga, PWBD applicant Kayana Makoina Kudong Cha Roidaba, Atopa Center Kalali, Kudong Sagadaba Center Su Kalali, Commissioner Lord Liba Philip Asina, PWBD Singna, UPSC exam Thaba Matamda Masana, Kudong Sagadaba, Center da Thaba Yahanbagi, Nungaiba Pui, Commissioner Lauragliba Kongthang Asigi Matung inna exam center amada hana PWBD amadi nan PWBD candidate singidamak khudongchaba pigani exam center amada masagi capacity yaukraba matung kanagumba PWBD oidaba candidate amana center adu kanba yabagi khudongchaba Piroi adum oinamak PWD candidate ki oina hariba center aduda thaba yanaba option piduna UPSC ga UPSC gi maikei hariba center aduda ahenba capacity gi thorang tawduna PWBD amana khalliba center da exam thaba yahangani hairi Lebasi tongan ba airport singda Indigo gi flight cancel tobuna maram oraga khudongchadaba kaya mayoknaduna leirakiba passenger singda airline asina lupa lising tara gi voucher piragani haina laukthokre airline asina pongdokibada khongthang asi flight cancel toba amadi mi singbana maram oraga airport singda pung kaya khudongchadaba mayoknaduna amasung yumda hanba yadana changpham khangdana leirakiba consumer sing aduda compensation oina mateng pinaba honari Indigo gi voucher sing asi piba matam adudagi paraga sahi ama Indigo gi flight singda sijinaba yakani hairi Manipur ki sangnai raba saisakpa tapta jayentabu Manipuri People's Front Gawati ki Pator Kusi da taram okre Pator Kusi da leiba Laisram Dhiras ki yumda pangthoki batauram aduda Pator Kusi Manipuri Laikai Lup amasung Pator Kusi Manipuri Women Society gi mihut singna taptabu taram okhi loinana taptana lebak asigi matam gi oiba wathok singda saithaduna isai sakliba asida apianba amadi thagatpa phongdokhi loinana Taptabu tung koina miyam ke damak thogol toba ngamnaba thojal pikhi hairi Lup tara taret ke apunba body ama oiriba Progressive People's Alliance Manipur PPAM na UN Secretary General da chirol ama International Human Rights Day lisingani kunmanga kamari lainana thaduna Manipur da right to self determination gi universal oiba mapung phaba wantok adu phanghanaba India lengakta khanghanaba taksinkre PPAM gi maikei digi thakiba memorandum aduda International Covenant on Civil and Political Rights amasung International Covenant on Economic, Social and Cultural Rights animaki article ama reservation amasung declaration dagi India government na withdraw tawduna right to self-determination gi mapung phaba wahanthok phanganaba UN Secretary General gi pungning singsinkhibani loinana Convenient ani asina piriba protection sing Manipur miyam amadi atay marginalized group sing na mapung phana phanganaba thabak lokhatnaba government of India da kanghanbiyu haina haijabani special reporter treaty body sing amadi OSCHR yauna UN Human Rights System na hojik Manipur da oiriba human right amasung humanitarian gi phibam asida akanba mijing changbiyu chapchaba channel amagi khutangda amadi international law gi matung ina Manipur miyam gi hak phangnanaba loinana matam koina chanagadaba peace amasung justice puraknaba akanba mijing changbiyu hainasu UN Secretary General gi pungning chingsinki PPAM da yauriba lupsing adudi AITIM, AMDAHO, Ampako Ama, CPCM, CRRM, PESOK, Freedom, Imagi Maira, Kanglai Panas, MIYC, MMTU, MSA, Nupi,
UMPC YP amadi YCM ni hairi Muknaba amasung khana chainabagi thodosing malemgi mafam khudingmakta thokli adubu kanglop anigi muknaba asina maram oiraga lamdam asigi mahai masing health care amadi tongan ba chawkat thorang kayada khurau thangannaba tawroidabani leminariba puru khudingmakna apunba manipur ama oinabagi damak idea of manipur pukhatminasi haina singjamai kendragi MLA YKM channa phongdokre state level nupilal ningsing lamjel organizing committee na sinduna pangthokiba kuntra mari suba state level Nupilal Ningsing Lamjen amasung Marifu Taruk Suba Nupilal Thoramga Mari Lainana YKM Chana Wafam Asi Phongdok Laduna Makata na Hai Nupilal Ningsing Thoram Asi Sahi Kudingi Singjamaida Pangthokli Masida Ngasigi Mirolna Lamdam Asigi Ima Ibel Singna British Singi Matakta Utkhiba Thongna Adobu Ningsing Gadabani amasung Nupilal Ningsing Thoram Asibu Tung Koina Ningsing Duna Lehonabagi Damakta Miyamna Saruk Yaduna Pangthokpani Haiki Panbeya Badi Thoram Maduda Mari Lainana MLA YKM Chana tongan mapuruk ki miyai lising ama chahum romda saruk yaba category ahum thokna khaiduktuna pangthokiba Nupilal lamjel adu YKM Chana Nupilal Memorial Complex tagi lamtharaga Singjamai supermarket ta lamthungpham ohenki loinana lamjel adu da makok mathang taraba singda mana piduna ikai khumnaba utkhi Makatarakpa Aroiba Pauda Union Public Service Commission UPSC na Loba Civil Service Examination da Maitei Mayek na iba yahaliba asigumna exam asigi question paper su Maitei Mayek ohennaba mari leinaba singda pukatuna taksin binaba Manipur Optional Aspirant Manipur Rajya Sabhagi MP Ningtau Laisemba Sana Jaubada ngasi MP gi Delhi Official Residence da unaduna memorandum pikre Manipur Optional Aspirant Manipur na pisinkiba memorandum aduda pallibadi UPSC na loba Civil Service Examination da India gi Constitution gi Nepal suba schedule da challaba tongan ba regional language sing yauna masing yamlaba optional subject sing da thabagi ayaba piri adumakpu Manipuri singi oinadi Maitei Mayek asi kumjali singama chamapun Maripudra nithoida Nepal suba schedule da chankrabasu UPSC na loba Civil Service Examination da Manipuri literature optional paper gi question singda Bengali script oiri hojik mak candidate singi phangpham thokpa hak phangandabata natana Manipuri literature gi culture amadi identity da sokhanduna candidate singi barakda khenaba meeting yengdabagi mong chathaduna candidate singbu tangai fadana Bengali script padaba yadabagi phibamda layalakli haiki memorandum aduda makata na hai hojik lairiba issue asigi matangda MP Ningthau Sana Jaubana Rajya Sabha yauna Ministry of Education amasung Department of Personnel and Training da pukhatuna taksinbiyu Civil Service Men Examination gi question paper amadi answer animakta Maitei Mayek yahonabagi damak recommend tawiduna hiram asigi matangda ayetpa yaudana implement tahonnaba thabak paikhatbiyu haibaga loinana UPSC gi Men Optional paper singda Maitei Mayek yahonba haibasi educational natraga identity da ikaiba kumnabiba amadi Lebak asigi apunbagi saktamda hena mapangal kangkhat hanabani masina Manipuri gi candidate singda ahenba confidence piba amadi makhoigi phangpham thokpa hak phanghanabagi khongthang ama oigani loinana lebak asigi lengak sasanda chapchaba thodang lobasu ngamangani haiba wafam thambaga loinana hiram asigi matangda MP Ningthau Sana Jaubana ahenba miyeng changbiduna chapchaba thabak lokhat pinaba taksinki